Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk lobirasi Tingkhanggi Leirang 39 suba tangka Laijidu punsiba tumba yenglingaida chak chanaba kauba lakhibani haiba phau kauthokhari sumlep lambadagi double bed tuda khangpham phamtharaga hena thawai lupsina amuka sumunne yengi talaktuda punsibadu mikap singba mali masadu lenglai Punsibana masa lenglakpaduda laijisu gyan khangta tai phuk hawgalaga chatpasu yadaba matang oibana masadu papa khana phamungduda fan chongkhatlaga mamaidu anthoklaga tumina lei Punsibasu mamitu uirum hawgalaga phamung machiduda makhong yantharaga famlaga makhut anidu thangatlaga yang ting haipet thekladuna khangyeng yenglakpada laijidu tumlaga leirambaduda pishum anidu khangchuk sukchillaga machinda tablap soli kainu ngasi sibu yam thengkhrazalo asi hairaga punsibadu mon mathakta leiriba phone du paikhatlaga pungsing haifet yengi pung nipan taramba duda laijada amuk khangyeng yenglaga pungsu thengba natri kaiginu mana tumlaga leramisibo masa nungai jala asi hairaga punsibadu tapna hogalaga laijagi manakta changsilaklaga mamaidu luktharae Laijasu punsibana tumina laikibaduda kaidaurabano khanna mamaidu tapna laithorakpani adubu punsibagi mamaidu nakna lerambaduda gong thengainei ayoma punsibasu mamaidu sathangalaga angang sokringisi asi hairagal punsibadu laijagi lengjumda pairae laijasu ikaibana lore anabaga faukhidre makhutuna khazaina maduda nalaga sokti Laiza Rasina kau duna changlakpani punsibasu phuk hawgalaga lepi laijasut afing afaigum longna hawgalaga pakhana khumlai tayima ani dugi matawduda rasidu chingnaba fawi mamitu pairapna laijada yenglai laijasu famungdagi fanchong tharaktuna punsibadu amuk yeng rasida muk yeng tawraga haifam tawfam khangdana leplaga lei rasisu sorama sangna hon tharaga nang kumlak mandabaduda kaidawra janwana Laijasu ithak-thakna khumlai ma ai dada ko bulakpani asi hairaga laijadu punsibadu ansilaga dada nene na chak loiri punsibasu laijagi pakhatjaba matawduda thik nokladuna tablapna khumlai lagi rasisu mamaidu sat leithoklaga lao mayam pulap chaminarasi asi hairamlaga rasisu chatkre laijasu masadu kirapna rasigi matung inaki Asumna mayam pulap chak chaminei ngasi di rasina laijadu thabak yauhande laijana di fana yazadabani adubu rasina yade chak tokpaga potharuro haibadagi laijasu moigi kada karai punsibadu film yenglaga leirami punsibadu mamittu laijade yenglaga hoji tumbangali film yengislo laijasu mahausagum angam tanaduna nathaiduna chatpa ngamde tapna changsilaklaga single sofa duda fami Punsibasu phuk hawgalaga wahi amata haide laijagi mamangduda chapleplaga se phone se payo ai phone toroke laijasu punsibana haibe illagi matagum punsibadagi phone du lawi punsibasu laijagi number duda call tawre laijasu phone duna munne yengi aduga punsibada muk yengkhalaktuna kamaino oktoino angang basida namdura Punsibadu laijagi makhutu pairaga fat chingkhatli aduga sofa asangbaduda faminaraga phone do amuka ring khingali aduga laijagi makhutu pairaga sida asangmam thoise sida namlaga sumaina khangjing chingkhatkadaba asi hairaga laijagi makhutu haifet chinghalli punsibana sumain tawgadaba matungda phone okpa heradra laijasu punsibadi yenglaga makoktu nomlaga hairani adudi yabri yengse nang phamungda leiro ai call toroke pairo laijasu harau boy kari oi phuk hawgalaga tafing chatki phamungda ngek famlaga khonjel du kantakna laurei dada ai phamungda famle toro hoi torage ko asi hairaga punsibadu phuk hawgalaga chatna call tawna moigi kada changlai laijasu ringking lakpaga masadu papa khana makhut kadu nikli punsibana haiba dumaina tawraga nakongda sat thamlaga Dada, tarabo. Punsibasu laijagi manakta chapleplaga khonjal du pikthana. Tari, angang macha. Phone du punsibagi khonjal tabaduda laijadu masadu mathong maram khangdana panghada harawi. Punsibasu nokmi tawraga phone du sat kakthatlaga laijagi manaktuda famtharae.
Talaktuda Ningthemgi call laksili punsibasu phone gi screen duda haifet yenglamlaga laijadon silaga. Ai Ningthemga wari ngak sanarukige isai taraga leramo tumlamganu ko larik padoni. Laijasu hoi haibaguma kok nomlai punsibasu phone wari sana sanaraga thokre laijasu longna tumthai aduga nakong mayaduda phone du isai tharaga asum leibadadi mamitu ithakre. Punsibasu Ningthemga wari sanaba loiraga changlai laijadu isi sina tumlaga leirambaduda haldokluba ngamdre nakong mayada thariba isaidu tapna muthatlaga phone du mon makhadin sinduna thanamlaga masu phamung amaduda longna tumthai. Asumna numittuma haukre. Matamgi ayukni punsibadu nganna haugatli laijana luzaringai makhada kumtharaktuna Ritada chak ngalu hairamlaga mathakta muka khalai. Rita su chaktu nangnaba honari. Asumna ayuki chak ising toknaraba matung laijasu thabak ingkhang loiramlaga kada changlai punsibadu loishinduna leirami laijasu haifet yenglamlaga wakal khanna khanna phamung tharibadomda lai. Kadai chattuijanone yumdaga chattuijala hangdi hangningmani adubu langkibe sawmayamduda hangbangam tawse. Wakal khalingai tanjaduda punsibasu laijagi manakta changsilaktuna loishilo thabam chaluse. Laijasu khangpre khangi panthade punsibada haifet yenglamlaga fuk haugalaga sasat loishili. Punsibasu sofa kaduda famlaga laijabu ngaiduna lei laijasu loishinba loireduna punsibagi manakta changsilaga. Chase dada. Punsibasu laijada muni yenglaga famlambadu fuk haugatli makhut namaduna tungda karigumba ama lotpasu mali laijagi mamangda chakleplaga. Mit ushilo. Laijasu tablab khumlai. Kaigino. Uitu ushilo. Laijasu mamitu tapna ushili punsibasu laijagi nakong mayada changsilaga tablabna hairai. Tingkhangni yomlabi punsise lambi lamuk narbasu kanbinaba kana leita idom chaina khanglabasu panthung kobi mabu leibra khan awaba potlum kaya ikok thakta nantharabasu turoi ngam lei tawduna khomthang chetna thangduna ngaijari nungsiba magidamak. Punsibana hairakliba wahai khara du tabada laijadu ingangai mamitu khangpangpang thoraktuna hatu hatu hairai. Diary aigi diary de ikiba mayek aduni. Punsibasu tungda lotliba diary du laijagi makhuta piraduna. Se nangi diary duni nahan yumda chatpada Ningthoina pairaga leirambatuda aina purakpani. Laijasu punsibada nushini yenglai punsibasu laijagi makhuta ta pairaga. Ai oza thawanga sunaruri nangi saitamnaba oza dugi address lori ada chatringai oza da masi unarursi just law. Asi hairaga punsibada laijagi makhuta pairaga chinglaga kadagi thorai laijasu wangangda punsibada yengna tungsum inai punsibasu garigi thongdo hangdoklaga. Kakhalo. Laijasu wahai ama fawba haide tapna kakhatli punsibasu thongda thingzilamlaga koina laktuna masu gari duda kakhatlaga laijada sat onsilaga. Hangsit Bangalore chatkadabani aina chatpa mafam khuding nangsu leina duna chatkadabani nahan muki dumaina baba hoina hanglakpada yumda lehoge khotke kai khumlakpa yariko. Laijasu handakti tablab khumlai. Dada ai dadaga chatminaba tale yumdoina lehoge. Laijagi wada tabada punsibadu garidu break khangfa faraga mamaidu sat leithoklaga yenglai. Laijasu handakti nokfit tawraga ikaina makhut aniduna tampaktuda sursur nairaga. Adumainaga khumlaktong manbra khumloi dadaga loina duna chatke haina khumgani. Laijagi wada tabada punsibadu hana leiriba fibamdudagi khara hena naksilaktuna pishumani do sukchilaga ngakni yengi. Laijasu punsibana tumina leibaduda kaidorabano khana mamaidu khangan hangalai. Punsibana pishumani sukchilaga marau leiba mityengduna chagadagum yenglambadu ubada laijasu gyan khangta tai masadu khangan handoklaga. Ngaktangduda wakal ikhan khanthadana haidokiba wadu soikre punsibana kari khalamgani khanbada masadu papa khatna latli toraga hairai. Aina haidi ai mathanda kadura leibado kibagi haibani dadana wakalana mukhalamani. Punsibasu masadu khangan handoklaga sittuda gyan tana famlaga khangnongnoi laijasu punsibana nokpaduda masadu leifam khangde makha tarai. Aduda sunate aina dadagi nakta laki hairisidi dadagi seba tawba laki haibani asida yumda oibagi mayamna lana lawkidra khanbagi kapunbani adadi tongan leisi kashu kaide. Laijagi wadu tabada punsibadu sorama sangna holeduna tablapna hairai. Angang macha nang dada se wakala henba kaisu khande kaira khanna so haikri ngasi so harisini
Nangna aigi naktagi lapke haiba wakhaldudi thado. Ai atai ahemba kaisu pamde. Nangna inakta lengdana punsi chupa aigi marum thukna leibiyu. Asi khaktani aina pamba. Aduga mana aina nangbu lamjingbiraga nangi apamba lambiduda nangna mai pakpa mi oirakpaduni aina pamlibase. Hoi, fare, nangna nungaitaba thabak store. Nangna ka tonganse habdu ai yarage. Wahai se hairana punsibadu garidu thauba hawi aduga wakhaldasu khali. Ada ka tongana leisi kaina kigalli mataduga. Leirani yamna aina tarai yagadabi mongni. Bangalore yoroga khangi. Hojik chalamdaisidi yes ada yorogana. Wakhalda khalibadu maithongda mami tarai machindu nokmi taurai. Laijasu punsibadu wa ngangda nokpadu uraga wakhaldasu khali. Kari wakal khalaganu mana noklisibo. Asi hairaga laijadu punsibada ferap yenglamlaga tampakta leiriba dairidu hangdoklaga lamaiduda tariba khut I mayektuda munna yengi pabadi thokta makuttuna tapna nali. Punsibasu laijana tauribadu amuk yenglaga nungaitabsu fawi. Laijasu lamai singdu haidoklaga sum yenglakpada lamjingbagi khui yarambaduda pukning khangnung nungsirei thamoida taplap songthangnana hairai. Ta lamjingba nang ai adumak lapnareko. Sagatchakiba nang aigi nungsi manglan sukai. Asumna oirakani nongmata khalludabani. Adubu nang ai laibak tinaramdabana ngasidi punsigi oina lapnare. Adubu nangi khui simadi aigi dairi sida mami taaduna lehore. Matamgi matung ina wakhal mana lapnarbasu akawba mana henkrabasu. Dairi sina aigi nakta leiriba makhaidi talamjingba nangbudi adumak ningsingduna leirani. Laijadu mapidu tap tarai aduga manatondusu susut taurakpaduda punsibadu laijada khangeng yenglaga wakhaldasu khali. Dairi se yenglaga kaplisibu kari paraganu natragana magisibu symbol gumba ningsingba yabaga uraga ningsinglapagi oisalo. Asi khalladuna punsibadu garidu dumak thawi laijada wahi ama faudi haide. Tanjaduda laijasu makoktu nontaraga dairiduda yengbaduda makoktu ngaurai. Makuttuna makoktu pairaga mamittu khangui ushilaga. Punsibasu laijada khangeng yenglai laijasu makut namaduna machindu mensilaga. Dada ningselsimda leitho oninge. Punsibasu garidu saita kitang thaujilaga khangkham khamlaga glass tu leithai laijasu makoktu haifet lithoklaga hadoi. Punsibasu tawfam khangda leiriba fibamdudagi kitang changsilaktuna laijagi mabukta pairaga taplapna hairai. Gari kitang tongbuga sumaina sum toradi flight tongladi nangdi kamai tongne. Laijadi punsibana haridu tade hadokpadu loiraga masadu gyan tana famthai punsibasu laijada munna yenglaga. Yarabo. Laijasu yare haibagumna makok nomlai aduga magi mabukta pairiba punsibagi khuttuda mamittu khanglaw thoklaga khangyengi. Punsibasu karino khanna khangyengi laijagi mabukta magi makutta thamlaga leirambaduda khangprek khangi yamtuna makuttu phatlak thoklaga laijada wahi ama fawba hairamdana garidudagi fanchong tharaga mamaidu satlai silaklaga napidu daito ai singlerake. Laijasu mamaidu luktharaga tablapna khumlai. Hoi. Punsibasu hatu jatkre laijasu jatkriba punsibada munni yenglaga wakhaldasu khali. Dada karigino nangna aigidamakta asukemna wabirise. Dadaga aiga thengnabasu kuidri. Aigi pukninggi apamba loina khangbiraga leiramdise karigino. Dadana aise yamna nushibra. Aina dadabu yamna wahalabra. Ngasi fawba leirakpada aina dadagi kaidokre. Dadanadi aigi punsi kanbigibuniko. Dadana isai tamba chatsi hairaga aina wahi amata haidana tung inaduna laklibase. Aise oizaba thiba misak oirabra. Lekha taruraba aigi mung manung mayamdugi thawaisu dadana kanbiba. Mayamdugi honabada natana aigi su amu. Ma ai kari mari thoknadana aigi damak asuk yamna wahangani. Ai makhatana mabu wahalaroi. Aduga ai isai su tamaroi. Dairi sida yauriba mayak singsi uraga gauragi khanba magi wakalse mayak singsina adumak kawba ngamdana ningsingduna leirani. Kari wakalno amuk mangliduna. Punsibana hairakpani laijasu khangpre khangi khalamba wakhalga pungchai chaikre mamaidu leithoklaga makuttuna mapidu fatfat teithoklaga kaishum tawdaba saraga. Mangdeda. Punsibasu shing bottle du laijada piraga se khara thakchulo aduga nakokto nga tharaga namitu shalo.
Laizatu isingdu thaklaga mamit tuishalaga tablapna hairei. Dada, yumda halase. Kaigino, nakok ngawbugiro. Adugidi kashum khalunu. Hadokrabanina marai faraksani. Adui nate, yumda halase. Punsibasu thawa sadana garidu start tauna Laizada haifet yenglaga. Kaigino, nasa nungaitabro, sengna hayu. Laizasu tablap sum khumlai. Nate, kaisum taude. Ekhoina chalise kaidano. Kwa kaithelda. Oh, isegi oza haibadugira. Kunung isai sakpi oza Ningthibi hoidani. Oza Thawanga changminaradi nungaigadabani. Adubu oza Thawanda masa nungai haudabuda lakpa ngamdre. Dada, isegi oiragadi yumda halase. Ai isai tamlaroi. Dada, gari mamai leyo. Punsibasu sum khumlai. Karige, tamdaba yaroi. Laizadu peri khumlai. Tamaro haisini. Tamdaba yaroi haisini. Dada, aigi isai mayek singsi uraga talam jingbado mitta ure. Aidi lariksu haitabanina dhairisi yauriba mayek singse. Aikhoi Ningthoiga talam jingbagi ga ngaktani. Manasu isaise yam pamjabani. Asi hairaga laizadu hihi kapthorei. Punsibadu sor asangwa ma hondoi aduga mamaidu leithoklaga tablapna khumlai. Lamjingbana pambagumna aina hena pami. Isai tamba toke haibidi haiganu. Mana pamlambado kanna honaraga manasu harauzanaba apaubi saisakpi ma oinaba honagadabani. Aigi nakta leiraga nangma namsinuna thambasu ai pamde. Laizasu mamitagi mapidu fatfat taithoklaga. Mayek singsi uraga ai mabu sum ningsinglaga haukraba thodok sing ningsinglaga. Ai karamna hingu haibano. Ai yamna wari. Ai se sininglabani. Siba ngamdabagini. Punsibasu komna khumlai. Yarise, kapano. Sumai torse. Ngasidagi daridu sukyenguranu. Daridu yauriba mayek khudingmak aina mata chithana sindokani. Adu eri yaramlanida. Laizadu punsibada warauni yenglai. Punsibasu thausadana makha tarai. Phanadum phare. Aigi heriting do nungtigi mikup khudingi. Nangi mituna uradi nangi mit mangda aigi chehra se fan jongthoraknaba. Laizadi punsibagi wadu mamitu lauthoklaga ngakni yenglaga. Kai hainu dude. Punsibadu gyan khangta tai laizada khanging yenglaga. Oho, soibani. Aigi khuido mikup khudingi uradi nangi mitta sum uradi aduna fare haiba. Punsibasu nokmi yenglai. Laizasu mamaidu fatlai thoklaga thongnauramda yenglaga laikre. Asomdasu Rasga Rasiga Wari sanari Rasna. Kemta waruna nene. Punsibaga laizaga nungsinaraga chenbanati. Punsibana laizabu pharaga chenbani. Maya mamangda nungsinaba sabagi wani. Aisu nahan chingnakrabani. Raski wadu tabada Rasidu pishumdu khangsuksilaga. Oh, aduna nidana. Moi mapam cha tanaraga nupidu mayumda thindabi ekoi sida hongliside. Adugini nene. Laizado masak fazawgi wani lokatpa yaba machek ama fo yaudi. Hojik matamdabu larik machet ama fo tamdi. Ha, larik su tamdaba. Larik tamdaba tanate nene mama su laikidre. Hojik laridudi atombini. Moi imungdu yam lairaba oira male. Adubu hojik pudi punsibani yangshindana khara nungaikre gaini su hai. Matai manau chanai paisa paiba sadana mana honabiriba. Hoi nene. Hojikti ekhoi waninga kaishu laite. Laizaga ngang waringaidagi nuksinaba nupa ama Kanchipurda layena hai. Nupa duga iga amukta unarukhige. Punsibaga luhonglabasu laizana punsibabu kaisu nungsiramloi. Aduna laizasu kaidonungda chatninglamloi. Ninena themlaga chathangino. Punsibabu chatkraba aina thokpa tauge kanamta chenahaloi. Hoi fare adudi thabakse cheksina tawgadabani ko. Nupi se hek mangkhibaga punsibana tawbado amukta yenge. Hoi da nene adu laizado fazana themuko. Hoi, haujiti kadaidano khangdi gari tongnaga thokibani. Ai nang mamoda phone tawraga amukta hanglugige. Phone thamlage ko. Hoi nene. Asi hairaga Rasidu phone du fatkaklaga machindu nokfet tawraga. Aina fije phigai sepi haibadu hek chanaida. Magumbanabu yimsigi mau. Migi mamangdi kaikhreda ko. Yaroi. Rasi egi imungsida nangumina mau oibe yaroi. Asi hairaga Rasi kari khalakpano khangde makut ani dulonaraga mamit kadu shilaga. Pumna maksi tokraga mi suisen chenadanaba. He sor. Matai manau animak chatkibado lambi da gari du accident thoklaga khudak sida sian biwa adu ta Rasi egi thamoise pungpen hek pen ganida. Kanade moi baba da phone do amukta ta halukige. Asomda punsibu hoisu oza Ningthibigi yum yaure punsibadu laizada yenglaga. Laiza mitsinglose
ꯂꯥꯏꯖꯗꯨ ꯎꯏꯔꯝꯕꯗꯨ ꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯌꯧꯔꯕꯣ? ꯆꯪꯂꯁꯤ ꯂꯥꯎ꯫ ꯂꯥꯏꯖꯗꯨ ꯃꯀꯣꯛꯇꯨ ꯁꯤꯠꯇꯨꯅ ꯉꯥꯊꯔꯒ ꯄꯨꯟꯁꯤꯕꯗ ꯐꯩꯅ ꯌꯦꯡꯂꯒ ꯌꯥꯝ ꯇꯟꯅ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯌꯨꯝ ꯍꯜꯂꯁꯤꯕ? ꯂꯝ ꯍꯦꯟꯒꯅꯨ, ꯀꯨꯝꯃꯁꯤ ꯂꯥꯎ꯫ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯐꯣꯟꯗꯨꯁꯨ ꯀꯣꯜ ꯂꯥꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯕꯕꯥ? ꯁꯅꯥ, ꯅꯣꯏꯕꯨ ꯍꯪꯆꯤꯠ ꯆꯠꯇꯣꯔꯤꯕ ꯅꯠꯇ꯭ꯔꯣ? ꯆꯠꯇꯣꯏꯅꯦ ꯕꯕꯥ꯫ ꯏꯃꯧꯁꯨ ꯌꯥꯎꯗꯣꯔꯤꯕ꯭ꯔꯥ? ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯌꯥꯎꯗꯣꯏꯅꯦ ꯕꯕꯥ, ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯣꯝꯗ ꯅꯟꯗꯣꯒꯤ ꯃꯅꯥꯛꯇ ꯃꯅꯥ ꯊꯥꯡꯒꯠꯂꯒ ꯇꯥꯔꯤꯕ ꯔꯥꯁꯤꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯅꯟꯗꯣꯁꯨ ꯐꯣꯟꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯗꯣꯛꯂꯒ ꯆꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯗꯤ? ꯑꯩꯉꯣꯟꯗ ꯆꯠꯂꯣꯏ ꯍꯥꯏꯕꯅꯤ, ꯂꯥꯏꯖꯅ ꯌꯥꯝ ꯆꯠꯅꯤꯡꯗꯕꯅꯤ, ꯁꯅꯥꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ, ꯐꯣꯟꯗꯣ ꯃꯧꯗ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯍꯥꯏꯌꯨ꯫ ꯅꯟꯗꯣꯁꯨ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯑꯃꯨꯛ ꯊꯥꯡꯖꯤꯜꯂꯒ ꯑꯁꯦꯡꯕꯔꯅꯦꯍꯦ, ꯅꯃꯥꯅꯗꯤ ꯃꯧꯗꯨ ꯆꯠꯂꯣꯏ ꯍꯥꯏꯔꯤꯁꯤꯗꯤ, ꯅꯪꯅ ꯍꯥꯏꯖꯤꯜꯂꯤꯔꯣ? ꯏꯕꯦꯝꯃꯗꯣ ꯑꯝꯇ ꯄꯥꯏꯍꯜꯂꯣ꯫ ꯄꯨꯟꯁꯤꯕꯅ ꯔꯥꯁꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯅꯟꯗꯣꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯒꯗꯤ ꯂꯥꯏꯖꯕꯨ ꯄꯥꯏꯍꯟꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯀꯟꯗꯒꯤ ꯔꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯏ, ꯃꯃꯤꯠꯇꯨ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯍꯣꯏ ꯕꯕꯥ, ꯄꯥꯏꯍꯜꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯐꯣꯟꯗꯨ ꯂꯥꯏꯖꯗ ꯄꯤꯔꯒ ꯁꯦ, ꯕꯕꯥꯅ ꯐꯣꯟ ꯄꯥꯏꯔꯛꯑꯣꯌꯦ꯫ ꯂꯥꯏꯖꯁꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯐꯣꯟꯗꯨ ꯇꯥꯞ ꯂꯧꯔꯒ ꯅꯥꯀꯣꯡꯗ ꯊꯝꯂꯒ ꯍꯜꯂꯣ, ꯕꯕꯥ? ꯂꯥꯏꯖꯅ ꯍꯜꯂꯥꯎ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯗꯨ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯂꯒ ꯂꯥꯏꯖ ꯎꯍꯟꯗꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ꯫ ꯍꯥꯎ, ꯁꯅꯥꯅ ꯍꯥꯏꯔꯤꯁꯤ ꯅꯪꯕꯨ ꯅꯁꯥꯅ ꯌꯥꯔꯕꯣ? ꯅꯪꯕꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯪꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ? ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯍꯣꯏ ꯌꯥꯔꯦ ꯕꯕꯥ꯫ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯨ ꯇꯁ ꯀꯝꯗꯧꯏ ꯍꯥꯏꯕꯒꯨꯝ ꯃꯆꯤꯟ ꯕꯥꯟꯗꯨ ꯐꯩꯔꯞ ꯆꯤꯡꯂꯒ ꯅꯣꯛꯏ꯫ ꯑꯁꯣꯝꯗ ꯔꯥꯁꯤꯗꯤ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯦ꯫ ꯅꯟꯗꯣꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯐꯔꯦ ꯐꯔꯦ, ꯏꯃꯧꯅꯕꯨ ꯌꯥꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯠꯇꯦ, ꯅꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯕꯕꯥ, ꯑꯩꯗꯤ ꯈꯪꯗꯤꯌꯦ, ꯗꯗꯥ ꯄꯥꯏꯍꯜꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯨꯟꯁꯤꯕꯗ ꯄꯤꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗꯨ ꯂꯧꯔꯒ ꯊꯥꯖꯔꯕꯣ ꯕꯕꯥ? ꯍꯣꯏꯅꯦ, ꯊꯥꯖꯔꯦꯅꯦ, ꯑꯗꯨꯝꯅ ꯇꯧ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯅꯠꯇꯦ, ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ? ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯌꯦ ꯕꯕꯥ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯊꯝꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯟꯗꯣꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕꯅꯤꯗ, ꯂꯥꯛꯑꯣ ꯆꯪꯂꯁꯤ꯫ ꯑꯁ, ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯍꯟꯗꯛꯇꯤ ꯄꯨꯟꯁꯤꯕꯗꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯒꯥꯔꯤꯗꯒꯤ ꯁꯠ ꯀꯨꯝꯊꯩ꯫ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤ ꯃꯃꯥꯡꯗꯨꯗ ꯀꯣꯏꯅ ꯂꯥꯛꯂꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯂꯥꯏꯖꯒꯤ ꯇꯝꯄꯥꯛꯇꯒꯤ ꯗꯥꯏꯔꯤꯗꯨ ꯂꯧꯔꯒ ꯂꯝ ꯌꯥꯝꯅ ꯍꯦꯟꯒꯅꯨ, ꯀꯨꯝꯊꯔꯛꯑꯣ꯫ ꯂꯥꯏꯖꯁꯨ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ガリꯒꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯃꯤꯠꯇꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯆꯠꯂꯣ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯆꯠꯄ ꯍꯧꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯈꯣꯡꯒꯥꯞ ꯑꯅꯤ ꯑꯍꯨꯝꯗꯨ ꯈꯤꯇꯪ ꯊꯨꯔꯞ ꯊꯥꯡꯂꯗꯨꯅ ꯂꯥꯏꯖꯒꯤ ꯅꯥꯀꯟꯗ ꯁꯠ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨ ꯌꯥꯝ ꯅꯛꯅ ꯆꯠꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯣꯖꯥ ꯅꯤꯡꯊꯤꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯌꯧꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯍꯅꯨꯕꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗꯨꯗ ꯍꯅꯨꯕꯤꯗꯨꯁꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯅꯥ ꯀꯅꯥꯅꯣ ꯅꯈꯣꯏꯕꯨ? ꯏꯕꯣ, ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯤꯡꯊꯤꯕꯤ ꯎꯅꯕ ꯂꯥꯛꯆꯕꯅꯤ꯫ ꯍꯅꯨꯕꯤꯗꯨ ꯃꯅꯥ ꯈꯔ ꯇꯥꯊꯤꯕ ꯑꯣꯏꯕꯅ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ, ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯤ ꯂꯥꯛꯏ, ꯑꯃꯨꯛꯇ ꯊꯣꯔꯛꯎꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯤꯗꯨ ꯄꯨꯟꯁꯤꯕ ꯍꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯆꯨꯁꯥ, ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯏꯕꯣꯛꯇꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ, ꯑꯁꯤꯗ ꯐꯝꯂꯨ ꯂꯥꯎ, ꯑꯉꯥꯡ ꯊꯧꯔꯛꯑꯅꯤ꯫ ꯍꯅꯨꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒꯁꯨ ꯈꯪꯌꯦꯡ ꯌꯦꯡꯅꯔꯒ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯈꯠꯂꯒ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ꯫ ꯏꯃꯨꯡꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯒ ꯂꯥꯏꯖꯒ ꯂꯩꯔꯝꯕꯗꯨꯗ ꯀꯅꯥ ꯎꯅꯕꯤꯒꯗꯕ? ꯏꯆꯟ, ꯑꯣꯖꯥ ꯅꯤꯡꯊꯤꯕꯤ ꯂꯩꯈꯤꯕ꯭ꯔꯣ? ꯑꯣꯖꯥ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯑꯣꯖꯥꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯤꯌꯦ꯫ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ? ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯂꯩꯒꯗ꯭ꯔꯥ? ꯂꯩꯔꯣꯏ, ꯁꯣ ꯑꯃ ꯎꯠꯅꯕ ꯅꯍꯥꯟ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯈꯤꯕꯅꯤ꯫ ꯊꯥ ꯃꯈꯥꯏꯃꯨꯛ ꯂꯩꯔꯒ ꯍꯜꯂꯛꯀꯅꯤꯌꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯣꯖꯥ ꯂꯥꯛꯑꯒ ꯑꯣꯏꯅ ꯂꯥꯛꯑꯒꯦ꯫ ꯑꯩꯒꯤ ꯀꯥꯔꯗ ꯄꯤꯖꯔꯝꯒꯦ, ꯑꯣꯖꯥ ꯍꯦꯛ ꯂꯥꯛꯄꯒ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯄꯤꯕꯤꯔꯝꯃꯣ, ꯑꯣꯖꯥ ꯂꯥꯛꯄꯒ ꯑꯩ ꯀꯣꯜ ꯁꯨꯝ ꯇꯧꯖꯔꯛꯀꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯋꯥꯂꯦꯠꯇꯒꯤ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯛꯂꯒ ꯂꯩꯁꯥꯕꯤꯗꯨꯗ ꯄꯤꯔꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯊꯣꯔꯛꯏ꯫ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯅꯥꯀꯟꯗ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯍꯦꯟꯕꯒꯤ ꯀꯩꯅꯣꯗꯣ ꯁ꯭ꯋꯥꯏꯗꯒꯤꯅꯤ꯫ ꯑꯣ, ꯃꯣꯏꯒꯤꯁꯨ ꯃꯄꯥ ꯂꯩꯈꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯣ, ꯃꯄꯥ ꯂꯩꯇ꯭ꯔꯕ? ꯑꯩꯒꯨꯝꯅ ꯃꯥꯁꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯋꯥ ꯊꯩꯗꯣꯔꯛꯏ꯫ ꯊꯥ ꯃꯈꯥꯏꯃꯨꯛ ꯂꯩꯔꯒ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯗꯤ ꯗꯥꯎ ꯌꯥꯝ ꯌꯥꯗꯕꯅꯤ꯫ ꯑꯁ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯦ,
ꯕꯖꯥꯔꯗ ꯍꯥꯏꯒꯠꯂꯒ ꯅꯪ ꯑꯥꯗ ꯂꯩꯕꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯨꯁꯦ. ꯂꯩꯔꯣꯏ, ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯄꯨꯔꯒ ꯁꯨꯝ ꯁꯦꯠꯆꯒꯦ. ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗ ꯑꯣꯏꯅꯅ ꯌꯦꯡꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯂꯒ ꯄꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯃꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯂꯤꯕ ꯒꯥꯔꯤꯗꯨꯗ ꯌꯦꯡꯂꯒ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ. ꯗꯗꯥ!